Good morning, Manipur. Kanglei Paujel channel asibu nuksibiduna midyeng tabiribu mayam pumnamakpu ahanba maktada ikoknona khurumjari. Ngasi Imphal da phongba pauche kharagi headlines khara dang khangatlaga miyamgi mafamda kudol tamjari. Kanglei Paujel channel asibu miyamna nuksibiduna subscribe tawbiyo, share tawbiyo amadi bell icon da click tawbiyo. Pauche kharagi headlines patokjarage taminarasi. Resign tawkraba Congress ki MLA taruki manungda Nasir natana atay mangadi BJP da yaukre. Government ki tabak laubada common test taunaba National Recruitment Agency linglagani. Travel history laitaba nifutaret yauna chamaga tramatoi positive oiki. FCI na jiribamdagi ching batoglaga golaghatagi oina chingkre. Pump sing SOP ngaktre pump khara khatada thau pibagi maram hangnaragli. Laikai sambal khabagi mahutta nisa chaba amasung yonba tingbagi pirep lawsi amuko. IMNA Framework Agreement ki matangda phongdorakpa wafamda Congress na government puhullaga ngangkre. Migi tuka tigumsi isa hana kansi Lenin. Pharmacy members singna Jenims da EP kre. Robert na Ethiopia gi ambassador oiragani. Award Recommendation Committee gi matakta inquiry tauragani. Hidak managi polam mai takre. SBI gi staff oil pump ki staff positive oire. Why ibungo laikidabagi inquiry da aiba statement piraknaba kangankre. Drug ki case CBI da sinabagi wafam state amadi central government da taksinnaba kangankre. Kanglei Paujel channel asibu midyeng tabiriba miyam pumnamak pungam khay leitana hanna thagatcha.